ꯑꯍꯥꯟꯕꯃꯛꯇꯗ ꯁꯔꯒꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯕ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯑꯃꯈꯛꯇꯪ ꯑꯣꯏꯔꯤꯕ ꯏꯄꯥ ꯏꯁꯣꯔꯕꯨ ꯃꯄꯥꯜ ꯅꯥꯏꯗꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯔꯨꯞꯁꯤꯡ ꯑꯣꯖꯥꯁꯤꯡ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯑꯗꯣꯝ ꯄꯨꯝꯅꯃꯛꯄꯨ ꯗꯌꯥꯅꯟꯗ ꯂꯥꯏꯁ꯭ꯔꯝꯅ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯑꯗꯣꯝ ꯏꯄꯥꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯏꯄꯥꯒꯤ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯃꯇꯤꯛ ꯃꯉꯥꯜꯅ ꯊꯜꯂꯕ ꯋꯥꯍꯩ ꯑꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯝꯕ ꯊꯣꯛꯈꯤꯕ ꯑꯣꯏꯁꯅꯨ ꯂꯥꯡꯇꯛꯅꯔꯝꯕ ꯂꯩꯔꯝꯕ ꯊꯣꯛꯈꯤꯕ ꯑꯣꯏꯁꯅꯨ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯟꯊꯣꯛꯈꯤꯕ ꯑꯣꯏꯁꯅꯨ ꯍꯩꯀꯥꯞ ꯖꯩꯀꯥꯞ ꯇꯧꯁꯤꯟꯗꯨꯅ ꯑꯗꯣꯝ ꯂꯥꯡꯇꯛꯅꯗꯨꯅ ꯋꯥꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯍꯩꯀꯥꯞ ꯖꯩꯀꯥꯞ ꯑꯗꯨꯁꯨ ꯃꯔꯨ ꯐꯪꯅ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝ ꯊꯥꯖꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅꯤ ꯋꯥꯔꯕ ꯆꯣꯛꯊꯔꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯑꯩꯅ ꯄꯣꯊꯥꯍꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯑꯅꯤ ꯇꯤꯡꯊꯣꯛꯇꯨꯅ ꯀꯧꯕꯤꯔꯤꯕ ꯏꯁꯣꯔꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯁꯤꯡꯒꯤꯔꯕꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯈꯨꯟ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗꯒꯤꯗꯤ ꯈꯔ ꯂꯥꯞꯄꯦ ꯃꯌꯥꯝ ꯑꯣꯖꯥ ꯑꯃ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯥꯛꯄꯤꯔꯝꯃꯤ ꯑꯣꯖꯥ ꯑꯁꯤ ꯑꯥꯔꯃꯤ ꯔꯤꯇꯤꯌꯔꯠꯅꯤ ꯑꯃꯁꯨꯡ ꯑꯣꯖꯥ ꯑꯁꯤ ꯃꯥꯒꯤ ꯃꯃꯤꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝꯅ ꯑꯣꯖꯥ ꯑꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔꯗ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯑꯣꯄꯔꯦꯁꯟ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯣ ꯑꯣꯖꯥꯁꯤꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯤꯡꯗꯕ ꯑꯃꯁꯨꯡ ꯑꯩꯅ ꯏꯄꯥꯅ ꯐꯣꯡꯗꯣꯛꯍꯟꯕꯤꯕ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯇꯥꯖꯕ ꯃꯇꯝꯗ ꯑꯣꯖꯥꯁꯤꯗ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯁꯤꯗ ꯂꯥꯛꯑꯒꯗꯤ ꯍꯥꯏꯕꯗꯤ ꯏꯄꯥꯒꯤ ꯁꯪꯂꯦꯟꯁꯤꯗ ꯂꯥꯛꯆꯔꯒꯗꯤ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯑꯣꯖꯥꯁꯤꯒꯤ ꯋꯥꯈꯜꯗ ꯈꯟꯕꯗꯒꯤ ꯂꯥꯛꯄꯤꯔꯝꯕꯅꯤ ꯑꯍꯥꯟꯕꯗ ꯑꯣꯖꯥꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯟꯅ ꯏꯄꯥꯅ ꯐꯣꯡꯗꯣꯛꯍꯟꯕꯤꯕ ꯋꯥꯄꯥꯎ ꯑꯩꯅ ꯁꯦꯝꯖꯕꯁꯦ ꯑꯣꯖꯥꯒꯤ ꯅꯨꯄꯤꯅ ꯍꯥꯟꯅ ꯇꯥꯕꯗꯒꯤ ꯑꯍꯥꯟꯕꯗꯗꯤ ꯑꯣꯖꯥꯒꯤ ꯅꯨꯄꯤꯅ ꯑꯣꯖꯥꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯎ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯎꯏ ꯍꯥꯏ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯃꯥꯗꯤ ꯃꯤꯒꯤ ꯂꯥꯏꯅꯤꯅꯆꯤꯡꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯅꯣꯡꯃ ꯑꯣꯖꯥꯁꯦ ꯃꯕꯨꯛ ꯊꯤꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯏꯄꯥ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯌꯔ ꯇꯧꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯇꯧꯍꯟꯕꯗꯒꯤ ꯑꯩꯅ ꯇꯧꯖꯕ ꯄ꯭ꯔꯦꯌꯔ ꯑꯗꯣ ꯐꯣꯟꯗ ꯇꯥꯕꯗꯒꯤ ꯑꯣꯖꯥꯒꯤ ꯃꯕꯨꯛ ꯊꯤꯟꯕꯗꯨ ꯐꯈꯤꯕꯗꯒꯤ ꯃꯉꯣꯟꯗ ꯊꯥꯖꯈꯤꯕ ꯑꯗꯨꯒ ꯁꯣꯏꯗꯅ ꯆꯠꯂꯒꯗꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯤꯔꯝꯃꯤ ꯃꯌꯥꯝ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯅꯤꯡꯕ ꯃꯗꯨꯗꯤ ꯅꯣꯡ ꯇꯥꯔꯒꯁꯨ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯒ ꯃꯥꯒ ꯂꯥꯛꯄꯅꯤ ꯑꯃꯁꯨꯡ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕ ꯏꯄꯥ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯕ ꯃꯌꯥꯝ ꯏꯄꯥꯒꯤ ꯋꯥꯍꯩ ꯃꯗꯨꯗꯤ ꯑꯅꯥꯕꯁꯤꯡ ꯐꯍꯜꯂꯨ ꯀꯨꯁꯇꯤ ꯊꯨꯡꯕꯁꯤꯡ ꯁꯦꯡꯍꯜꯂꯨ ꯑꯁꯤꯕꯁꯤꯡ ꯍꯤꯡꯒꯠꯍꯜꯂꯨ ꯑꯃꯁꯨꯡ ꯚꯨꯠꯁꯤꯡ ꯇꯥꯟꯊꯣꯛꯎ ꯅꯈꯣꯏꯅ ꯂꯦꯝꯅ ꯐꯪꯕ ꯑꯗꯨ ꯂꯦꯝꯅ ꯄꯤꯊꯣꯛꯎ ꯍꯥꯏꯔꯤꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯃꯦꯊ꯭ꯌꯨ ꯆꯦꯞꯇꯔ 10 ꯚꯔꯁ 8 ꯑꯁꯦ ꯑꯩꯅ ꯊꯃꯣꯏꯗ ꯊꯝꯖꯔꯒ ꯃꯌꯥꯝ ꯄ꯭ꯔꯦꯌꯔ ꯇꯧꯖꯕꯅꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯤꯠꯇ ꯁꯣꯛꯑꯒ ꯄ꯭ꯔꯦꯌꯔ ꯇꯧꯖꯕ ꯃꯇꯝꯗ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯂꯣꯏꯔꯒ ꯑꯣꯖꯥ ꯈꯔ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏ ꯈꯔ ꯁꯦꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝ ꯑꯃꯁꯨꯡ ꯏꯁꯤꯡꯗꯁꯨ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯄꯤꯖꯈꯤꯕꯅꯤ ꯃꯗꯨ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯐꯦꯃꯤꯂꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯗꯤ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯋꯥꯔꯕ ꯆꯣꯛꯊꯔꯕ ꯄꯣꯠꯂꯨꯝ ꯄꯨꯕꯁꯤꯡꯕꯨ ꯉꯥꯏꯔꯤ ꯀꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯉꯁꯤ ꯐꯥꯎꯕꯗ ꯏꯄꯥꯒꯤ ꯁꯪꯂꯦꯟꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯄ꯭ꯔꯦꯌꯔ ꯇꯧꯖꯕ ꯃꯇꯝꯗ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯌꯥꯎꯗꯦ ꯃꯌꯥꯝ ꯀꯣ ꯐꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯉꯥꯛꯇꯅꯤ ꯑꯣꯖꯥꯗꯨꯅꯁꯨ ꯃꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝꯅ ꯄ꯭ꯔꯦꯌꯔꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯃꯁꯨꯡ ꯏꯄꯥ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯄ꯭ꯔꯦꯌꯔꯗ ꯑꯣꯖꯥꯁꯤꯒꯤꯗꯃꯛꯇ ꯍꯥꯞꯄꯤꯌꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯥꯏꯗꯤ ꯑꯃ ꯐꯥꯎꯕ ꯎꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯦꯡꯗꯕ ꯃꯤꯠ ꯊꯥꯞꯄꯒꯅꯦ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯑꯣ ꯊꯥꯞꯄꯒ ꯈꯪꯗꯕ ꯌꯦꯠꯅ ꯈꯤꯇꯪ ꯁꯦꯡꯕ ꯑꯣꯏꯅ ꯈꯔ ꯋꯥꯠꯄ ꯑꯣ ꯑꯣꯏꯅ ꯈꯔ ꯋꯥꯠꯄ ꯑꯗꯣ ꯏꯁꯄꯦꯛ ꯎꯞꯄꯤꯁꯦ ꯏꯁꯄꯦꯛꯁꯦ ꯂꯧꯊꯣꯛꯄ ꯇꯥꯔꯒꯗꯤ ꯎꯕ꯭ꯔꯥ ꯆꯞ ꯃꯥꯟꯅꯩ ꯑꯃꯇꯅꯦ ꯑꯗꯣ ꯑꯩꯁꯤ ꯃꯤꯠ ꯑꯗꯨꯝ ꯎꯞꯄꯤꯅꯤ ꯃꯣꯏꯅ ꯍꯥꯞꯄꯦ ꯄꯋꯥꯔꯁꯤ ꯌꯥꯗꯦꯕ ꯃꯣꯏꯅꯅꯦ ꯃꯦꯗꯤꯀꯦꯜ ꯌꯦꯡꯕꯅꯤꯅ ꯃꯦꯗꯤꯀꯦꯜ ꯄꯋꯥꯔ ꯍꯥꯞꯄꯗ ꯑꯩꯈꯣꯏꯅ ꯍꯥꯞꯄ ꯅꯨꯡꯉꯥꯏꯕ ꯇꯧ ꯈꯨꯗꯤꯡꯒꯤꯅꯦ ꯇꯧ ꯈꯨꯗꯤꯡꯒꯤ ꯀꯩꯅꯣ ꯍꯥꯏꯔꯛꯄ ꯑꯣꯄꯔꯦꯁꯟ ꯍꯥꯏꯔꯛꯄꯅꯦ ꯑꯣꯄꯔꯦꯁꯟꯗ ꯑꯣꯏ ꯏꯁꯄꯦꯛ ꯄꯤꯌꯨ ꯌꯥꯗꯕ ꯑꯣꯄꯔꯦꯁꯟ ꯍꯥꯏꯔꯛꯄ ꯑꯣꯄꯔꯦꯁꯟꯗ ꯍꯥꯏꯕ ꯑꯣꯄꯔꯦꯁꯟ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗ ꯑꯩꯅ ꯏꯁꯄꯦꯛ ꯄꯤꯔꯒꯗꯤ ꯏꯁꯄꯦꯛꯇꯨꯗ ꯆꯤꯡꯗ ꯄꯋꯥꯔ ꯆꯤꯡꯗ ꯈꯣꯠꯇꯅ ꯐꯩꯗꯅ ꯏꯁꯄꯦꯛ ꯊꯥꯔꯛꯄ ꯑꯗꯒꯤ ꯃꯣꯏ ꯑꯣꯄꯔꯦꯁꯟ ꯍꯥꯏꯔꯛꯄ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯨꯗꯤ ꯄꯩꯁꯥꯅꯤ ꯃꯣꯏ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯊꯤꯖꯤꯜꯂꯣꯏ ꯄꯩꯁꯥꯗꯨꯗꯤ ꯂꯩꯇꯕ ꯀꯩꯗꯧꯕ ꯂꯥꯁꯇ ꯃꯁꯛꯁꯨ ꯈꯪꯅꯕꯗꯤ ꯃꯣꯏ ꯗꯥꯛꯇꯔ ꯐꯖꯅ ꯊꯤꯖꯤꯜꯂꯨꯔꯅꯤ ꯈꯜꯂꯣꯅꯦ
ꯑꯗꯨꯅꯦ ꯑꯣꯖꯥ ꯑꯣꯖꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯁꯤꯗ ꯂꯥꯛꯑꯒ ꯐꯅꯤ ꯍꯥꯏꯕꯁꯤ ꯑꯣꯖꯥꯅ ꯈꯟꯕꯤꯕ꯭ꯔꯥ? ꯑꯩ ꯈꯜꯂꯤ ꯑꯗꯨꯅ ꯑꯩ ꯇꯨꯝꯕꯁꯨ ꯎꯏ ꯑꯗꯨꯝ ꯍꯤꯞꯄꯁꯨ ꯎꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯎꯏ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯂꯛꯏꯁꯦ ꯎꯔꯤꯅꯤ ꯑꯩꯅ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯇꯥꯕꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯤꯡꯕꯅꯦ ꯃꯣꯏꯅ ꯑꯣꯄꯔꯦꯁꯟ ꯍꯥꯏꯕꯗꯨ ꯑꯣꯄꯔꯦꯁꯟ ꯑꯃꯅ ꯑꯣꯄꯔꯦꯁꯟ ꯍꯥꯏꯔꯛꯄ ꯄꯩꯁꯥ ꯇꯤꯡꯒꯟ ꯍꯥꯏꯖꯤꯜꯂꯛꯑꯦꯕ ꯑꯣꯄꯔꯦꯁꯟ ꯑꯣꯏꯗꯣꯏꯔꯣ ꯈꯪꯗꯦ ꯏꯁꯣꯔꯒꯤ ꯄꯥꯠꯇꯒꯤ ꯑꯃꯨꯛꯇꯪ ꯏꯁꯣꯔꯅ ꯐꯕꯤꯔꯗꯤ ꯑꯩꯉꯣꯟꯗꯗꯤ ꯐꯩꯅ ꯍꯤꯡꯉꯤꯗ ꯑꯣꯖꯥꯁꯨ ꯍꯤꯡꯖꯩ ꯁꯣꯏꯗꯅ ꯐꯅꯤꯀꯣ ꯑꯣꯖꯥ ꯏꯁꯣꯔꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯏꯄꯥꯗ ꯁꯤꯟꯅꯖꯔꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤꯗꯃꯛ ꯑꯣꯖꯥꯒꯤꯗꯃꯛꯇ ꯑꯣꯖꯥ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦꯀꯣ ꯑꯣꯖꯥ ꯁꯨꯃꯥꯏꯅꯅꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯃꯤꯠ ꯇꯥꯡꯕ ꯃꯤ ꯑꯅꯤꯕꯨ ꯐꯍꯟꯕ ꯍꯥꯏꯅ ꯌꯥꯎꯏꯀꯣ ꯑꯩ ꯄꯥꯔꯛꯀꯦ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯤꯠ ꯇꯥꯡꯕ ꯃꯤ ꯑꯅꯤꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯗꯦꯕꯤꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯌꯨ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯕꯗ ꯃꯃꯤꯠ ꯇꯥꯡꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏ ꯑꯩꯅ ꯃꯁꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯊꯥꯖꯕ꯭ꯔꯥ? ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯁꯣꯛꯇꯨꯅ ꯍꯥꯏ ꯅꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗු ꯅꯈꯣꯏꯗ ꯑꯣꯏꯁꯅꯨ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯦ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯃꯁꯤ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗꯁꯅꯨ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯇꯨꯅ ꯂꯝ ꯑꯗꯨ ꯁꯤꯟ ꯊꯨꯡꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯪꯗꯣꯛꯈꯤ ꯍꯥꯏꯔꯒ ꯑꯃꯦꯟ ꯀꯣ ꯃꯃꯤꯠ ꯇꯥꯡꯕ ꯃꯤ ꯑꯅꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯔꯛꯏ ꯗꯦꯕꯤꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯇꯧꯕ ꯄꯥꯝꯕꯒꯦ ꯍꯥꯏꯅꯀꯣ ꯑꯣꯖꯥꯀꯣ ꯑꯩꯅꯅꯈꯣꯏꯒꯤ ꯃꯃꯤꯠ ꯑꯁꯦ ꯐꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯅꯈꯣꯏꯅ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯥꯖꯩ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯁꯣꯛꯑꯒ ꯍꯥꯏ ꯅꯈꯣꯏꯒꯤ ꯊꯥꯖꯕꯗꯣ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯅꯈꯣꯏꯗ ꯑꯣꯏꯁꯅꯨ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯦ ꯄꯥꯊꯣꯛꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯣꯖꯥꯒꯤ ꯃꯊꯛꯇ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯑꯣꯖꯥꯒꯤ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯣꯖꯥ ꯑꯝꯇꯪ ꯆꯣꯁꯃꯥ ꯂꯧꯊꯣꯛꯄꯤꯌꯨ ꯀꯔꯝꯕ ꯃꯤꯠꯇꯅꯣ ꯑꯣꯖꯥ ꯇꯧꯔꯤꯁꯦ? ꯑꯁꯤꯅ ꯈꯔ ꯋꯥꯠꯄ ꯑꯁꯤꯅ ꯈꯔ ꯎꯕ ꯁꯤꯅ ꯈꯔ ꯎꯕꯀꯣ ꯑꯁꯤꯅ ꯈꯔ ꯋꯥꯠꯄ ꯍꯣꯏ ꯑꯣꯖꯥ ꯃꯤꯠ ꯎꯁꯟꯕꯤꯌꯨꯀꯣ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥ ꯑꯕ꯭ꯔꯥꯍꯝꯒꯤ ꯑꯩꯖꯥꯛꯀꯤ ꯌꯥꯀꯨꯕꯀꯤ ꯏꯖ꯭ꯔꯥꯏꯜꯒꯤ ꯏꯁꯣꯔ ꯏꯄꯥꯕꯨ ꯊꯥꯒꯠꯆꯩ ꯉꯁꯤꯒꯤ ꯐꯖꯕ ꯅꯨꯃꯤꯠꯇ ꯑꯣꯖꯥ ꯑꯁꯤ ꯏꯄꯥꯅ ꯄꯨꯗꯨꯅ ꯂꯥꯛꯄꯤꯕꯅꯤ ꯑꯣꯖꯥꯒꯤ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯁꯤ ꯏꯄꯥꯒꯤ ꯋꯥꯍꯩ ꯅꯈꯣꯏꯒꯤ ꯊꯥꯖꯕꯗꯨꯅꯈꯣꯏꯗ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯑꯣꯖꯥꯅ ꯊꯥꯖꯗꯨꯅ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯕꯒꯤ ꯃꯔꯝꯅ ꯑꯣꯖꯥꯒꯤ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯕ ꯉꯁꯤꯗꯒꯤ ꯅꯥꯖꯔꯠꯀꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯍꯥꯡꯗꯣꯛꯄ ꯑꯣꯏꯔꯁꯅꯨ ꯅꯥꯖꯔꯠꯀꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯁꯣꯛꯄꯤꯗꯨꯅ ꯃꯃꯤꯠꯀꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯍꯛꯆꯥꯡꯗ ꯇꯥꯕ ꯗꯥꯛꯐꯝꯅ ꯄꯨꯡꯐ ꯐꯕ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯁꯣꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯃꯤꯠ ꯑꯁꯤ ꯉꯁꯤꯗꯒꯤ ꯄꯨꯡꯐ ꯐꯕ ꯑꯣꯏꯔꯁꯅꯨ 아멘, 아멘, 아멘. 예수 그리스도의 바 타와의 생바 홀리 스피릿 पवित्र आत्मा न सोपियो ओजा सिगी ममित की नुंगाई तब ngasiदगी नाजरत की प्रभु यीशु इपागे मिंग द पुंफा फबो वेरसम इपा ईश्वर न चाना थाजै इपा न पुबिरकपनि ओजा सिगु ओजा गी अनाबसे ममित की नुंगाई तब से पुंफा फबो वेरसम नाजरत की प्रभु यीशु आमेन आमेन ओजा ए इसिंग दमो प्रेयर तौगे को ओजागी दमकता आई तब ताई हाई गया थागतचरी पाइसोर लेशेम बिरक मपु अल्फा अमसुंग ओमेगा अब्राहम की आइजाक की याकूब की इजराइल की ईश्वर मियोय बबु सेंबिरक लेशेम बियो मपु इपा नाहकु थागतचरी इपा ईश्वर ओजा सिगी ममित की अनाब सोइदना फरगनी हैबसे नचाई थाजबनी प्रभु इपा नाहक ती निमित मरीनी शिरब मी हिंगलहनब ngamba इपा ईश्वरनी अशिब मी हिंगलहनब ngamba ममित तांगबा मखोंग तेकपा फत्तबा भूत चंगबा पुनमकु फहनब ngamba ईश्वरनी नाहक की मिंग ताब मतमदा फत्तबना थक थक निकपा इपा नाहक की मिंगलेनी प्रभु जीसु अचाना पाइजरिब इसिंग असि इपा नाहकना सेंगदोकपियु इपा नाहाई की मदुदी इसिंग असि थकपा महाक अदुना कैदौंगैदा खौरांगलरोय
ising asi thakpa mangonda lomba naidaba hingba fawba tholakpa hingba isingi phut oigani hairiba ising ipana haibi kibado nachana paijariba ising asi ohenbiu prabhu ising asi ipana sengdokpiu prabhu jisu na holy water asengba ising oiduna ising asigi pangal ipagi thaujanna loina biduna thakchabada anaba ekpa mafamda sokchaba matamda taijaba matamda hena pangal sargadagi thawai asengbagi pangal phangba oirasanu Nazareth ki Prabhu Jisu gi mingda प्रार्थना तौजरिबनि पाइश आमेन आमेन प्रभु जीसु ख्रिस्ट gi minglenda Yehova ipa ishor thawai asengbagi pangal oja sigi mamit ki nuai tabase nasidagi pungpha phaba oirasanu thawai asengbana holy asengba water asengba ising ohenbirba ising ase taijabadagi ojagi mamit hangdokpo oirasanu Nazareth ki Prabhu Jisu gi ming dase punsan bi ko Prabhu Jisu Krista mapa macanu pama sum thawai asengba humak oiba ipa ishorna ojagi mamit ki anaba nungai taba solamba punamak lauthokpiba oirase thawai asengbagi pangal amen amen yara yara oja pangthokpi kamai to yoda na nungai ba ba pressing ra hapase ojana sumaina ne koi khutta hapaga ne Prabhu Jisu Krista na phahanbire haina harigate biuba adogi anandaba aduga thaksu thaktoi ni thakpadu ojana dumne kap amada hibiro haibiraga Prabhu Jisu Krista na phahanbire haina harigate thakpiu thakpoda ado sigi bottle se hek loibada oja dum khangani si bottle se hek loibada dum khangani ba upa parani ba ko ado hosi aina prayer to bodu khitang ahongba ubra oja da ui Jisu Krista na ojagi mamit ki anabado lauthobani ko Nazareth ki Prabhu Jisu Krista ipa mamit tangba fahalu makhong tekpa chalalu asiba hingalalu bhut sing tantho hairiba ipa na haki yathang gi matungina oja sigi anaba mamit ki anaba Jisu gi mingda fabo isanu Prabhu Jisu gi mingdagi anayo punamak lathokkibo isanu yathang tawri Prabhu Jisu gi mingdagi mamit ki anaba pungpha phabo isanu amen 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 da soidana pharani oja se paibiro dako do ojana singse khara taiba dui thakpa khara taiba dui singalum thakpiba dako thambi da thambi jare oja piri ngono jare oja isorgi ai khanmen ne hoi oja gi sa khoi yum da sa ko 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 la ni ko ko lai ni da पैसा पाए यही हो जाएगा तो अब ईश्वर की थोगल की दमकता जगह अदुगो ओजागी सोयदना फरनी को जा यीशु ख्रिस्त न फरन बिरे काय थबुने जा पाजे थागे चली ओला हाय बा कोई जुम का ईश्वर से ईश्वर से जब निजे लो हां दी नि ईश्वर जब निंगे बा ईश्वर से आई अमा से जाते बा अदगी थिएंग उदगा चाके ai cha ning ye khan mun ya ba ai so ni ja ning is bo bo ja cha sun da cha da ning ye ko cha da ning nang ning bu na po to che gi da na po to mai gi kha thega ni na kha lama mi na su di ai na ja ye na nu kha cha ku che ai na ka ho gi nga ja hon ja ba thum mo cha ka ta chale di ka che gi da na amar ja ro di khan wa di na bali chang ba do ai di ama si ya di ba ama si ja di oja se sone yam nuksi oja gi family manung puna makusu nuksi da isor di ama khatani da ko akoi ga rai akoi bong hai ba family ge mu khrom hoi da ai ken phone da ne oja gi damakta phone da ai prayer tawi aduga oja gi manung puna maku isor na loine bibo isanu oja gi mamit se hana amtang pharaga ai oja da lake laga oja gi jumda ai prayer taw oja kisum war no oja khoi myam am lei oja gi mit se jam na phani oja asida lai se oja asida lakpa amata khud hang na chakhide masi phawda ne jiri dagi lai mafang na ba changwa ai khade bo se phagda ma soidana phadi sida tumme chachaning ba tumme sida chaning ba ne no hi chu gele chu ai na dei tume je no changwa ne na changwa na dei oja dam na hangu cha la boja bra wari do hangbo lagi dena eta
ꯆꯥꯗꯕꯤ ꯆꯥꯗ ꯂꯥꯛꯀꯅꯤꯗꯅ ꯑꯣꯖꯥꯅꯦ ꯑꯩꯅ ꯈꯔ ꯆꯥꯁꯤꯜꯂꯒ ꯂꯥꯛꯄꯁꯦ ꯑꯩꯅ ꯉꯥꯁꯤꯗꯤ ꯆꯥꯁꯤꯜꯂꯕꯅꯤꯅ ꯃꯗꯤ ꯀꯩꯅꯣ ꯆꯪꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯪꯕꯁꯤꯗꯤ ꯃꯟꯗꯤꯔ ꯆꯠ ꯃꯥꯟꯅꯩ ꯆꯥꯛꯁꯦ ꯆꯞ ꯃꯥꯟꯅꯩꯕ ꯑꯄꯥꯛꯁꯤꯡ ꯆꯥꯅꯤꯡꯗꯅ ꯊꯨꯝꯒ ꯆꯥꯛꯒ ꯆꯥꯁꯤꯜꯂ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯑꯣꯖꯥꯅ ꯂꯥꯛꯄꯤꯕꯁꯦ ꯑꯣꯖꯥꯅ ꯍꯦꯛ ꯉꯥꯡꯕꯩ ꯇꯥꯕꯗꯨꯅꯦ ꯑꯩ ꯈꯪꯉꯦꯕ ꯑꯣꯖꯥꯒꯤ ꯑꯩꯒ ꯃꯤꯖꯣꯔꯥꯝꯗ ꯐꯨꯂꯛꯄ ꯂꯩꯕꯗꯤ ꯃꯤꯖꯣꯔꯥꯝ ꯑꯩ ꯃꯣꯏꯅ ꯑꯣꯄꯔꯦꯁꯟ ꯍꯥꯏꯔꯛꯄ ꯑꯣꯄꯔꯦꯁꯟ ꯍꯥꯏꯔꯛꯄꯗꯤ ꯑꯣꯄꯔꯦꯁꯟ ꯍꯥꯏꯁꯤꯗꯤ ꯃꯤꯠ ꯅꯥꯟꯕꯁꯤꯗꯤ ꯂꯧꯊꯣꯛꯈꯤꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯄꯣꯠꯇꯦ ꯃꯥꯅꯤ ꯁꯣꯏꯗꯅ ꯑꯩꯅ ꯎꯕꯗꯁꯨ ꯑꯣꯖꯥꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯣꯖꯥ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯑꯣꯖꯥꯒꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦꯕ ꯑꯩ ꯌꯦꯡꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯃꯔꯛꯇ ꯑꯁ ꯃꯣꯏꯒꯤ ꯑꯣꯄꯔꯦꯁꯟꯒ ꯇꯧꯔꯦ ꯐꯔꯦ ꯇꯧꯗ꯭ꯔꯦ ꯐꯔꯦ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯔꯛꯇ ꯆꯠꯂꯒꯅ ꯁꯤꯅ ꯐꯅ ꯑꯩ ꯈꯜ ꯂꯥꯛꯏꯅꯦ ꯁꯣꯏꯗꯅ ꯐꯔꯅꯤ ꯑꯣꯖꯥ ꯐꯔꯅꯤꯀꯣ ꯑꯣꯖꯥꯅ ꯏꯁꯤꯡꯁꯦ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯊꯛꯄꯤꯔꯣ ꯃꯤꯠꯇ ꯇꯨꯝ ꯍꯧꯒꯠꯄ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯁꯦ ꯃꯤꯠ ꯄꯥꯡꯊꯣꯛꯄꯒꯅꯦ ꯏꯁꯤꯡꯁꯦ ꯂꯧꯔꯒ ꯈꯨꯕꯥꯛꯇ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯍꯟꯕꯤꯔꯦ ꯆꯤꯟꯀ ꯊꯦꯡꯗꯣꯛ ꯌꯥꯕ ꯀꯩꯝ ꯀꯥꯏꯗꯦ ꯆꯤꯟ ꯊꯦꯡꯗ꯭ꯔꯁꯨ ꯌꯥꯏ ꯇꯨꯝ ꯃꯤꯠ ꯄꯥꯡꯊꯣꯛꯄꯒꯅꯦ ꯑꯣꯖꯥ ꯑꯗꯨꯝ ꯈꯤꯇꯪ ꯂꯧꯔꯒꯅꯦ ꯇꯩꯁꯤꯟꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯍꯟꯕꯤꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯑꯅꯥꯕ ꯊꯝꯕ ꯈꯣꯠꯄꯁꯦ ꯑꯦꯅꯤ ꯃꯇꯝꯗ ꯊꯝꯕꯁꯨ ꯀꯥꯏꯗꯦꯅ ꯊꯝꯕꯁꯨ ꯀꯥꯏꯗꯦ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯒꯤ ꯌꯨꯝꯗꯅꯦ ꯑꯩ ꯏꯁꯣꯔꯒꯤ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃꯈꯛ ꯄꯤꯒꯦ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯄꯥꯕ ꯍꯩꯇꯦ ꯑꯗꯨꯝ ꯑꯣꯖꯥꯅ ꯍꯩꯇ꯭ꯔꯁꯨ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯅ ꯑꯣꯖꯥꯅ ꯅꯠꯇ꯭ꯔꯒꯁꯨ ꯑꯣꯖꯥꯒꯤ ꯏꯆꯥ ꯈꯪꯗꯦ ꯏꯃꯥ ꯈꯪꯗꯦꯀꯣ ꯑꯣꯖꯥꯒꯤ ꯏꯆꯥꯅ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡꯒꯤ ꯃꯃꯥꯅ ꯈꯪꯗꯦꯀꯣ ꯑꯗꯨꯝ ꯄꯥꯔꯒ ꯑꯗꯨꯝ ꯃꯇꯦꯛ ꯌꯥꯝꯅ ꯁꯨꯝ ꯁꯥꯡꯅ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯌꯥꯎꯕꯅꯤ나 ꯑꯗꯨꯅꯁꯨ ꯄꯥꯡꯒꯜ ꯌꯥꯝ ꯁꯨꯏꯌꯦꯕꯀꯣ ꯑꯣꯖꯥ ꯑꯗꯨꯅ ꯑꯣꯖꯥꯅ ꯁꯤꯒꯤ ꯏꯁꯤꯡ ꯊꯝꯕ ꯃꯐꯝꯁꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯌꯥꯝꯅ ꯑꯐꯕ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯁꯦ ꯑꯣꯖꯥ ꯑꯩꯗꯤ ꯑꯩꯈꯣꯏ ꯂꯩ ꯑꯩꯈꯣꯏꯒꯤ ꯊꯝꯃꯤꯟꯅꯩꯌꯦꯕ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯏꯁꯤꯡ ꯃꯈꯥ ꯊꯝꯃꯒ ꯂꯥꯏꯔꯤꯛ ꯁꯤ ꯂꯩꯐꯝ ꯊꯝꯕꯤꯕ ꯁꯥꯏꯗ ꯇꯞꯄꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯖꯥ ꯁꯤ ꯏꯁꯤꯡ ꯂꯩꯔꯦꯗꯅꯀꯣ ꯁꯤ ꯑꯗꯨꯝ ꯏꯁꯣꯔꯒꯤ ꯂꯥꯏꯔꯤꯛ ꯊꯝꯕꯤꯔꯣ ꯊꯝꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯑꯗꯨꯝ ꯈꯨꯔꯝꯕꯤꯕꯀꯣ ꯑꯣꯖꯥ ꯍꯥꯏꯗꯤ ꯐꯍꯟꯗꯣꯏꯁꯦ ꯑꯩꯅ ꯅꯠꯇꯦ ꯏꯁꯣꯔꯅꯅꯤ ꯑꯣꯖꯥꯀꯣ ꯑꯗꯣ ꯑꯩ ꯂꯥꯏꯔꯤꯛꯇꯣ ꯄꯨꯔꯛꯀꯦ ꯑꯣꯖꯥ ꯐꯝꯕꯤꯔꯝꯃꯨꯀꯣ